traba Tingna kinong manang bu Ahan ba eigi punsida Na itom leijaba punsi Eigi haibada kana sulay traba Tingna kinong manang bu Ahan ba eigi punsida Nungay pamkandra eigi tola punsi se Miku pamata oirabasu Nang natimbi bada Shangshar sidai se Amukhan namapok Poklaba oina kallure Shangshar sidai se Amukhan namapok Poklaba oina kallure Jabagiwang mada toklabada Kanghaude tamoy sengasidi Yening talak pagum Punimagi tajana kidauruni Nangdi eigiranini Tamoigi manungda Hakduna tambaigi ranini Nang buyeng lagawaba Kokchabani Nungay pamkandra Egi tola punsi se Miku pamata oirabasu Natimbi bada Shangshar sidai se Amukhan namapok Poklaba oina kallure Shangshar sidai se Amukhan namapok Poklaba oina kallure Jabagiwang mada toklabada Kanghaude tamoy sengasidi Yening talak pagum Punimagi tajana kidauruni